SP Mohen tumba chaba sangje Danabir ga Ananga naksinakre khangbada mahaki maike yengba hokre mamanabi Nalini unarure magi aningba pomba phangdokle magi mateng khajiktang pangbinaba haizirubada harau harau yabire masak matau phajaba matik chaba officer gi paw pubinanaba miwar pa haunade Nalini na paw pubana oidaba yai khanduna mama mapa thaduna Chandrama bu hairunabasu Mohen mamanaba singi matengna sinkre Police ki action ni tappa yaba amata nate Chandrama magi oidaba yade asitani magi arepa wakhal Fazaba magun leiba adu lairi challenge ki wafam laklabanina Mohen maithiba yade Danabir na ngamhankiba yade yengba tare maithiba yadaba anigi land lalong makhal makhal Nalini su yaukre Chandrama gi achikpa thugairure harau ngodum yarakani khalura male kokthakta tap laklui ikai hanba takhi he khairure Ibema sumatha saduna legadabagi saruk na yum pankro adu oirabadi sifaina suphararoi aidi yum palaroi na yum pandraga kaitauge hairiba mi otuna sum lakhigero aina kana ocharadana o SP Mohendo nangna otpada mathumaram khangridana wadu tabada Chandramana lemna paithare madugi nupado amu yauraklabra police haibase bamsakhidre nang oina mamai ngakpikro Nalini su wapa sana adum khumlai o ibema aibudi pamdi haye nangbu ta pami hairi aibu pambiradi nahal na mayum yauranina waridu kanglona chathaduna numituma phagitaraga tokre soringduna thangnaba numitsuna Nalini lai tapna wari hawi Chandrama bu themi magi pukningna harawraklaba matamda SP Mohen gi wa phaizilai nahak urubadagina mathauda pukning sangu yadri hai nakhoida sangbasu ikaireye aduga karigumba nahaku phangaudraba mak amukhana yumpanbagi walaichri hai masi phawbani Nalini na Mohena hairakpa hairaktaba yamna mana tamlariba Chandrama ngasidi khangsaw sorokte aduga thoina pautuda haraubu utpasu taurakte mahak Nalini bu saurubagi kanaba leiche khalakbanani adubu masang authoksananaba asengba wadi haidokpa tare Nahal makai mathamoida phomduna thamlakpa uwadu machin thorakle mahak Suraj ka hek unadri makai kanagi wataba pamdre magi thawai kan biramba numituda mahaki thawai mangamak Suraj si mafamda katlage lepkhre mahak oiningba misu oiseno mabu nungsi haire Nalini munatai aduga sor sangna holi Chandrama magi arepa pukning loina phongdokle mahak Suraj natana kanabu sumayum palaroi Suraj soidana lakhini mahak thamoi panba misak oirabadi nongma soidana lakani Chandrama na litharaklibani taba makhai taruraga Nalini na wa temsilai khangde aidi munna khalaninge nongmana daisarubada thawai kan birami haidunabo hekta yum paladra naharol yauba mada yum palaga kari kanaga dawribano SP Mohen da leirabadi nungaiba kardongduna leigadawribane Suraj ki wakhalda chaba thakpa jangda makhai leiribadubu punsi ke manabane asina chingba kaya hairamlaga Nalini Chandrama dagi bidai lauraga chatkhi oiroi haiba wafam se Mohen da yauki adumaksu paudu taraga Mohen ninghana badi lairadana thongna dum hengalai khali mana yada bangamgadra pau pubana ngamdrabadi ahalaman thaba taridana aduna Mohen gi mama amadi mapabung Chandrama gi mayumda kayarak lakhre pumnamaksi Suraj ti kari sutadana jingkhongda masa phagalakpa ngaiduna leiri sumsum magi thabak janakhiduna thongombaga makoi anida ngaisilakle kanagumbi nupi macha amana masunglangi sifaina pharure haibasi taramlabadi mahak sudana thiraklamgadabani adubu madu thokhitre mahakna kanbiramba nupi masadu mahak suning ningsinglamroidra ningsingde haibadi langani adubu kaidonungdasu ningsingbana thamoibu othande ningsingba chama chamani
Nungsikraba palem panthau mari mata ningsinglibani. Upay leizadраbi leita lairatana sahatlabi iramdam sigi thengnarakpa palem kaya masu ningsingli. Magidi ningsingba ngaktani. Ningsingbagi awabaduna mathau sangli magi kathokpa. Aduna thawai phawba katlage thoraklibani. Anand yumda leirakpa thahelakle. Magi matam yadre, Chandigarhda amuk changdaba yadre. Majangi damak unaba yaba unare, ngangnaba yaba ngangnaramle. SP Mohan, Captain Danabir, aroibo oina chatuna unarure. Majangi mara leite haiba praman piba yaba piramle. Pakhang anidusu Chandramagi mabungdabu kari hairune. Yengba yaba yenge asini. Adubu Chandramagi khongthangi makhapoli haibasimadi adum palai. Asukuibasi Anand majangi honaringaida Kamla unaba ngamdri. Chalamda yauraklabanina amuktang unaramge leple. Kaithel thorakpada pau phaunakre. Chatluba tari Kamla khoigi noba makhongda numidangda. Unaba nate Kamla na thongba chak ensang chakhini haikribani. Anand hainakiba pungpham kaidana yaukhe. Kamla thorakpa ngaiduna leikhe. Thabal phaba ahingni wapal marumda likhalakliba thazana Anand thirakpaga chap manai. Ahobada manga lisilai. Kamla su satkigadawraba Anandbu uraningbana thorai. Pijaningba ensang thongduna purai. Makhutna thongba chak ensang chayom pijare. Wari watai sare. Adubu Anand chatlu yadre ningai haurakle. Thawai animak nungsimarina wairakle. Wato lomlakliba thazana Kamla khoigi sumangda kumthaduna sanarakle. Tanjadudani Kamla ningkhairaba sambulna ningdu yaina chaitharaduna ningol ka tamkhibadu. Anand chachi ngamdre leisilai ngamdre. Kamla na nganglamba uhai kharaduna mabu thorina pulambaga chapmanare. Helbirisni ko aidi hekta sikidawni. Kanbinaba airisidi. Kanbigadabana Chandigarhda. Sigadabana na Manipurda. Adu oiragana ay amuk salaron. O phare aina mu manghanbire hayanbiragero. Anand Kamlagi maning mamang thatpa wahai kharadu kauba yaroidawri. Aduna mahak makhongna puba maikeida nisa palaba misakum chalai. Kangjaibung yauramle athatpa leitena chaitharakliba thabalbu oklaka nungi maisa kokpar yenge khand hipthakre. Longna hiptuna ngasidi chiklaba ahing aduda Anand atiyasi kayam wangi yengli mamitkuptana. Yinglu bada pangnungna nungsirai. Atiyagi thathawan misak pumba arthaloina leirai. Mana aronbani khana thangluriba khongthangdo thathawan michak sing asidi loina uramgani khalubada othongna ikairakle. Kamla bukuina langthokningamdre. Iram sigi phibam asida Kamla bu langthoklamba aduna amuk hena pamdre. Kamla bu onthokna nungsirakle. Amaromda mahaki lairiki amuk khalai. Mapabungna mangonda thamjariba asa ningsinglai. Adubu railgari manungda khankiba wakhaldu hanjilai. Mahakna ngamba thakta sama seba tawbana maru oire khalai. Ihau ama semgatningle. Lanhau phana oirabasu prajaki ihau yaudana pandam phangba ngamloi haibasi mahaki thajabani. Maru oiribadi ihauni. Anand lampak aduda khanba yaba khalle. Khankai khaluraga Anand thuna mahogwatlaga amuk thuna chatkre. Karamna Kamla khoyaukhiba. Karamna Kamlagi thorongpa dalebluba Anand wakhal lamba phangdre. Thamoina ilakpa khongthangbu wakhalna thingba ngamba haunade. Kamla bu kaurure. Tumba yadana yatarambi Kamla Anandgi khonjal tabada angakpa poklubani. Adubu handakti Anand ngasidi mapung pharaba phirep lauraga laklaba Anand oiramle. Aron athupki mahak adu oiramdre. Thora u haraklabada Kamla kuiningai tawba ngamkhidre. Haujikti kanabusu ki pham leitraba chingum leplaba achirpa wakhalna lamjinglaba sabi sanau ani kari oigani khangjaba punsi lambi chatpa haukhre. Ithak hauna inglaba thabal maraksida Anand Kamla bu puraga khulankre. Atiyadasu ahing saktaba lamgi sekla anikhak thabal ipa langna makhoigi matung inakhi. Suraj khara chatpa yare. Saru thoina soklamdaba aduna magi phagatpagi mateng oire. Adubu chenba songba tawbadi yadre.
ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯟꯕ ꯑꯗꯨ ꯄꯥꯔꯇꯤꯅ ꯌꯥꯔꯦ꯫ ꯊꯧꯉꯝꯕꯕꯨ ꯃꯍꯥꯛ ꯁꯤꯟꯅꯕꯒꯤ ꯊꯧꯗꯥ ꯄꯤꯔꯛꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯆꯤꯡꯊꯛꯇ ꯂꯣꯠꯄꯁꯤ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ꯫ ꯂꯣꯠꯐꯝ ꯑꯃꯗꯤ ꯆꯥꯕ ꯊꯛꯄ ꯈꯨꯗꯣꯡ ꯆꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨꯏꯔꯛꯄꯅ ꯎꯈꯤ ꯈꯪꯈꯤꯕ ꯃꯤꯑꯣꯏ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯃꯐꯝ ꯑꯃ ꯈꯟꯅꯕꯗ ꯄꯥꯠꯀꯤ ꯂꯣꯠꯐꯝꯅ ꯁꯦꯐ ꯑꯣꯏꯕ ꯍꯦꯜꯂꯤ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯆꯠꯀꯗꯕ ꯑꯁꯤꯅꯤ꯫ ꯁꯤꯐꯥꯏ ꯄꯦꯇ꯭ꯔꯣꯂꯤꯡ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯒ ꯈꯨꯜ ꯈꯔ ꯐꯥꯎꯔꯒ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯀꯨꯞꯅ ꯂꯧꯔꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯄꯥꯠꯀꯤ ꯂꯣꯠꯐꯝꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯌꯥꯝꯅ ꯇꯞꯅ ꯐꯤꯕꯝ ꯌꯦꯡꯉ ꯌꯦꯡꯉ ꯂꯥꯛꯄꯅ ꯂꯧꯕꯨꯛꯇꯤ ꯇꯥꯔꯦ꯫ ꯂꯝꯕꯤ ꯑꯆꯨꯝꯕꯗꯤ ꯆꯠꯂꯨꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯁꯤꯐꯥꯏ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯆꯦꯟꯕ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯤ꯫ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤ ꯀꯩꯗꯧꯅꯤ ꯃꯈꯣꯏ ꯑꯅꯤꯗꯅꯤ꯫ ꯋꯥꯔꯕꯁꯨ ꯇꯞꯂꯕꯁꯨ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯆꯠꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯐꯔꯅꯤ ꯈꯟꯅꯔꯦ꯫ ꯈꯨꯜ ꯌꯧꯔꯛꯄꯗꯨ ꯀꯨꯏꯅ ꯆꯪꯏ꯫ ꯁꯨꯔꯖ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯃꯈꯣꯡꯁꯨ ꯑꯅꯥꯕ ꯐꯥꯎꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯣꯊꯥꯅꯤꯡꯂꯦ꯫ ꯌꯧꯒꯗꯕ ꯋꯥꯠꯂꯤ, ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡ ꯑꯃꯗ ꯑꯍꯤꯡꯁꯤꯃꯇꯪ ꯂꯦꯜꯂꯒ ꯄꯥꯠ ꯌꯧꯈ꯭ꯔꯁꯤ ꯈꯟꯅꯔꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯃꯇꯪ ꯌꯦꯡꯂꯛꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯀꯅꯥ ꯍꯧꯗꯣꯛꯂꯨꯅꯤ? ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯈꯨꯜ ꯃꯆꯤꯟꯗꯨꯗ ꯀꯣꯟꯊꯣꯡ ꯑꯃꯗ ꯂꯦꯞꯂꯨꯔꯦ꯫ ꯍꯨꯏ ꯈꯔ ꯈꯣꯡꯒꯠꯂꯛꯏ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯊꯣꯡꯅꯥꯎ ꯑꯃꯈꯛ ꯍꯥꯡꯂꯛꯄꯗꯨ ꯃꯩꯉꯥꯜ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯆꯟꯗ꯭ꯔꯃꯥꯅꯤ꯫ ꯍꯨꯏ ꯃꯈꯣꯜ ꯇꯥꯕ ꯌꯥꯗ꯭ꯔꯕꯤ ꯃꯍꯥꯛꯅꯤ꯫ ꯁꯤꯐꯥꯏ ꯂꯥꯛꯂꯕꯣꯏ ꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯁꯨꯔꯖ ꯁꯤꯐꯥꯏꯅ ꯇꯥꯜꯂꯛꯂꯕꯗꯤ ꯃꯥꯕꯨ ꯊꯤꯔꯛꯄ ꯌꯥꯏ꯫ ꯋꯥꯈꯜ ꯑꯅꯤ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯆꯟꯗ꯭ꯔꯃꯥ ꯍꯨꯏ ꯈꯣꯡꯂꯕꯗꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯇꯣꯏꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯈꯣꯡꯂꯛꯄ ꯇꯥꯕꯗ ꯍꯥꯡꯂꯤꯕꯅꯤ ꯃꯍꯧꯁꯥꯒꯨꯝ꯫ ꯊꯣꯡꯅꯥꯎ ꯍꯦꯛ ꯍꯥꯡꯂꯨꯕꯗ ꯊꯥꯕꯜ ꯃꯔꯛ ꯑꯗꯨꯗ ꯎꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯨꯔꯖꯅ ꯐꯤ ꯑꯃ ꯏꯜꯂꯗꯨꯅ ꯆꯪꯂꯛꯄ꯫ ꯅꯣꯡꯃ ꯎꯈꯤꯕ ꯃꯥꯏꯊꯣꯡꯗꯨ ꯏꯀꯥꯏ ꯀꯥꯏꯗꯅ ꯊꯥꯕꯜꯂꯛꯇ ꯑꯉꯧꯕ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄꯒꯨꯝ ꯉꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯧꯉꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯨꯃꯇꯪ ꯃꯤꯑꯣꯏ ꯑꯃ ꯄꯣꯊꯥꯖꯍꯟꯒꯦ ꯍꯥꯏꯔꯔꯦ꯫ ꯃꯥꯒꯤꯗꯤ ꯂꯝꯖꯥꯎꯗ ꯁꯦꯟꯅꯗꯨꯅ ꯂꯩꯖꯒꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯃꯥ ꯌꯥꯅꯤꯡꯕꯒꯤ ꯃꯉꯛ ꯅꯣꯝꯈꯤ꯫ ꯀꯔꯤꯒꯤ ꯌꯥꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯀꯨꯏꯔꯕꯅꯤ ꯉꯥꯏꯖꯔꯤꯕ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯆꯤꯝꯕꯥ ꯂꯥꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ, ꯃꯉꯛ ꯅꯣꯝꯕ ꯅꯠꯇꯅ꯫ ꯄꯟꯊꯗꯅ ꯊꯧꯉꯝꯕꯅ ꯁꯨꯔꯖꯄꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯃꯥꯒꯤ ꯂꯥꯏꯌꯦꯛꯐꯝ ꯀꯥꯗ ꯐꯝꯍꯜꯂꯒ ꯊꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔꯖ ꯁꯣꯐꯥ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯕ ꯐꯪꯖꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ, ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯟꯗ꯭ꯔꯃꯥꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯗꯁꯨ ꯇꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯆꯪꯁꯤꯟꯕ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯔꯗꯥ ꯋꯥꯡꯃꯗ ꯑꯃꯝꯕꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯖꯇꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯄꯣꯊꯥꯕ ꯐꯪꯕꯗꯨ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯃꯤꯠ ꯎꯏꯊꯔꯒꯦ ꯇꯧꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯕꯨ ꯃꯃꯤꯠ ꯁꯤꯡꯍꯜꯂꯦ꯫ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯅ ꯀꯌꯥꯗ ꯐꯖꯅ, ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯕꯦꯕꯥꯔ ꯐꯪꯂꯝꯂꯤꯕ꯫ ꯑꯉꯛꯄꯁꯨ ꯃꯍꯥꯛ ꯄꯣꯛꯏ, ꯈꯟꯊꯅꯅꯕ ꯃꯆꯥꯛꯁꯨ ꯎꯔꯛꯏ꯫ ꯃꯥꯅ ꯀꯂꯝꯕꯤ ꯆꯤꯇ꯭ꯔꯀꯥꯔ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯟꯗ꯭ꯔꯃꯥ